अहानबदा मरोइबा पाउ मालेमगी मफम अतैदा पांगथोकनबगुम ngasi Manipurdasu World Tourism Day gi thoram mafam kyada pangthoknadi Krumzari Am-Istv gi Manipuri pau mityang tabriba singbu taram nokchari pau sandongna pizari Mausagi phajaba amadi khudsemgi haisingba utuna lamkoiba singi pukning singsinaba hotnariba asida pukning thogatpa oina United Nations na chahi khudingi September gi tang 18 pu World Tourism Day haina lauthokhibaga loinana tongan ba leiba kayada thoram pangthoknari thoram asigi sarukam oina ngasi Manipur da su state government amadi tongan ba lupsingna sinduna World Tourism Day pangthokle mapungoiba thoram state ki tourism department na sinduna thangmaiban gi chairau singda pangthokle Ngasi Impal East ki Yangang Pokpi Police Station na konba Yangang Pokpi Bazar gi akoiba mafam singda Yangang Pokpi Police Impal East CDO IRB Manipur Rifles amadi 119 BSF ke apunba combined force ki team amana ayuk angan badagi hauraga pung Nepal minute kontra fauba Yangang Pokpi Bazar gi akoibada thibohumba gi thabak chathakre ngasi gi search operation aduda tongan ba mi uniform mangarong gi ID card sing sek tokhi ngasi gi operation aduda thoidokpa mi fami pundi lekhide haire Jananeta Hizam Irabot Ningsing Numitna Lakpaga Iroinana Ngasi Thobal District Ladiba Arambai Tengol Unit Singna National Highway 102 gi YK College Wangzing ki mapadagi Wangzing Khabukong Faubada Lamtu Sengdokre Ngasi gi Lamtu Sengbagi Thoram aduda Thobal District Ladiba Arambai Tengol gi Unit Taret 1 2 3 4 5 53, 56 na Wangzing amadi lamdingi local club sing amadi Wangzing da leriba relief camp anigi miyam gapuna chathaki Arambai Tengol unit taret ki PRO Kisan Soibamna aikhoi punsinduna lekhidraba athoba hizam irabot pu ikai khumnaba utpoina ngasi lamtu sit sengbagi thoramasi pangthokpani lambigi naketa fataba plastic sing langthokpa hebasi hanadagi su lengaki amadi tongan ba NGO singi maikai dige langthoktanaba miyamda awareness piba kayasu laikre adubu aikhoi miyam asina awareness adubu laingak ngakna chatpa ude fattaba plastic sing mafam chana langthokminasi tungi mirol kansi haiba taragadi ekhoina angam bathaudang lominasi haikhe hauzik pawgi marakthana tenba break amatang lominasi honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Free varicose veins consultation camp Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadori surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande adomna khongda singli chawthokpagi layong asi leibiragadi khudong chaba sing asi lobinabagi damak Caesar Hospitals Lagol gi contact number asida paw phawbiro matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itong taram nokchari makhataba pau pizari Sewa Parba lisingani kunmanga gi manung chenna government dance college na sinduna pangthokpa folk dance competition da kwakathal thiam lekai da leiba anoi sindam sanglena ahanba manafangkre competition asida kanglai Doscopic Artists Association na Am-Istv aduga Tapasya ACPA na humsuba position fangke makong mathang tarba singda Art and Culture Department ke deputy director su oiba government dance college ke principal G Dharmadas Sharma Saknai Rabi Jagoi gi oza S Jasoda amadi ke Sanathoi Sharma na chingbana makong mathang tarba singda manamathum sing yenthokhi first position taraklaba anoi sindam sanglenda sel oina lupali sing kunmanga amadi certificate pikhe lubasegi chakpa fayengi changmang jagoida ahanba mana ase fangkhibani
Loisilakpada maroiba pau amuka hana pizari. Malemgi mafam ataida pangthoknabagum ngasi Manipurdasu World Tourism Day gi thauram mafam kyada pangthoknari. Hauzik pau ge oina de Am-Istv na sandok chom Manipuri pau matang sida loichinjare medeng tabli bapum namakpo amuka hana khurumjare.